ngasi ay phong ki toan toan ba manipuri si phong sing digi maru oi bi I pausing khonga charaga manipur top channel gi meke digi myam da thamsi gi ahan bada online class amasum exam lep gi khongjang handok loi phegoksa lainga ki college sing gi apun body odi ba Federation of Government Teachers Association phegoksa gi oja sing gi tare suba pe satna halu haiba demand dana manjuri university gi makhada leba college sing yauna manipur da lady lainga ki college sing da online class amadi examination lepagi khongjang ngasidagi hawkhibaga loinana lainga na yanakhiba matungina order thoktriba phawa khongjang handok loi haina association asigi mekedi ki phongdorakle association asina thadorak pasiro lamana hai khongjang asi hawkhiba march taruk ta lainga ka fegox ta ga yanakhiba MOU gi matungina hana order thoktriba phawa sanchinani association asina sangshiliba khongjang asi handaki asina national policy oiriba taresuba UGC PMadi UGC Regulation 2018 asi Manipur satnahanbiyu haiba phegoksta gi taruk suba khongjangni hawkhiba jun kunga mathoida lainga asigi hanagi education minister amadi chief secretary da jun kunthra phawbada order thokpiyu natrabadi online class boycott tawrakani haina phegoksta na serol pisinba laikhrabani soidi atopa pau kharana July 5 dagi tara phawba Manipur High Court famlaroi state asida COVID-19 gi oiriba phiba masiga mari leinana thamlamba curfew gi matam tha sigi tara phawba sangdokhibaga loinana Manipur High Court ki July 5 dagi tara phawba manungda hearing sathanaba matam leplamba casing saliba July 10 gi matungda lepkhre wafam asiga mari leinana Manipur High Court ki register na thadorakpa sirol amagi matungina July 5 da hearing sathanaba leplamba casing July 13 ta oina satharagani July 3 ki casing July 13 ta July 3 ki casing July kunda July 9 ki casing July kunga mathoita masum July 9 gi hearing sathanaba matam leplamba casing hearing sing July kunga ni thude satharagani athuba casing hanna pangthokpagi tangai fadaba leirabadi council singna nauna semdoklaba matam sing asida khwaidigi anganba matam launanaba application tharakpa yagani loinana anauba athuba casing July 9 phawgi manungda final tawge hairabadi council singna court ki register da taksin ba yagani online gi khuthang da file torakpagi khudong chabasu leigani adumainama hard copy su court changgi ayabe hek phangbaga council singna pisingadabani atopa paw amana North East ki ahanbo oina rina akoi jambu DGA gi thau pohan khre Manipur khakta natana awang nungpoki lamdam asigi yamna sakhoksaningai oina khwa kaithel ngana pithongdagi rina akoi jambu Director General of Audit Infrastructure oina promotion pikre ma khaloina Civil Service Officer ki promotion pibigi order asi ngarang Controller and Auditor General of India gi Principal Director Bikram di Murugarsnal thokibani hain se phongasna makhatari atopa paw mana COVID-19 gi virus mapudagi hui amasum hawdong da launaba anaba study da thengnare COVID-19 narba mapu singdagi makhoina loiba hui amasum hawdong singda laina asigi virus handokpa yamna thengnare haina Netherlands gi Utrecht University na satakhiba study amagi report amana phongdorakli University asina satakhiba study eduda mobile veterinary clinic sing anaba mapu sing adugi mayum da satuna oropharyngeal amasum rectal swab loinana EC sample sing lokhi swab sing PCR test tawda COVID-19 infection tawrambagi khudam phangki aduga gi sample adugi antibody test tawda hana infection tawkibagi khudam sangnam phangki punna yumthong samga maudraga taruk tagi hui samga yankhai ga taruk amasum hawdong samga yankhai ga mari test tawda researchers singna hui taret amasum hawdong taruk sada 4.2 PCR positive oiramki aduga hui kunga taruk amasum hawdong kunthraga matoi sada 18.4 antibody test positive oiramki Utrecht University gi Ilas Bronson hai karigumba nahakna COVID-19 narabadi nahakna mi atai sokna samnadaba adugumna naki hui hawdong sing thamnaroidabani mana makhatana hai sekshiningai oiribasi sa sing adugi haksel gi wa ngakta nate makhoida layong uthokpa natragana uthoktabi yai adubu makhoina virus asigi tungnafam oiraga miyoibasingna sandorakpa yabagi akibalai study aduda phangba report ki matung ina virus asi naknana laiminaba atai sa singdasu launai suhairi study asigi report asi online na pangthokiba European Congress of Clinical
Microbiology and Infectious Disease na puthokibani laibak phabadagi haujuk phawbagi oinadi yumda loiba COVID-19 positive oiba sa singdagi miyoibada sandokpagi case thengnadri yumda loiba sadagi laisin asi sandokani haibagi kiningai oidri haina Bransona makhatana sa phongdorakle Marathana tentakna hapsaramgi laingangna action lokhatabagi matangna singdokadabani Manipur miyamgi hingnabagi khwaidagi maru oiriba National Highway Imphal Dimapur amadi Imphal Jiribam lambi asi miyoi kharana nam haduna sel khabagi thabak sathare haina kayarakhana wakalabasu laingangna haujik phawbai action lokhatriba sigi maram miyamda singdokadabani haina CPI Manipur State Council na phongdorakle Makha tarakpa pawsi miyam tentakna miyamna thamjaramge PWD gi EE amana bill thadokna balupa lakh ama lawigi case Vigilance Police Station na sufficient material fangdre haiduna final report pikhalakle Prevention of Corruption gi special court na final report ta ayaba pikhrabasu cognizance lawnabigi anoba matik saba material fanglabadi case asi revive tawgadabani haikhre Special contractor amana shukiba thabak amagi pithokom thokpa lupa crore aniga lakh kunga taruka lising humpuga tret bill release tawbiyu hairubada senpham asigi bill release tawnabagi damak mari lenaba executive engineer amana lupa lakh ama lawki haiduna video clip ama amasum audio recording ama yawba DVD ama phawba haptuna wakhalakpadagi case register tawduna thijilakiba Vigilance and Anti-Corruption Police Station na case asigi sufficient material sing phangdre haiduna case asigi final report thagalakre atopa paw manamo kaisamthong assembly constituency hanagi politician singna advisor oiduna na singda sinarabadi asauba ahongba lakani Maheswar Thonawjam kumja inglisingani kungani thoigi angan basarukta pangthokani haina panariba taragani thoi suba Manipur Legislative Assembly gi election da kaisamthong assembly constituency gi mihut ama oigani haina miyam gi thapak tawriba naha yamna oiriba supnatagi sei kunthra ga mathai khakta ngairiba Thonawjam Maheswar na kari karamba wakhalondagi politics da changlakhibano amadi miyam gi damak kari tawba pamli haina akhanana pauksi esina hangkiba wahangi pakhumda magna hai wahang naha ama oina sahi nauna lebaki thagol tawgani haiduna bot lepagi wakhal phoroklibasi kari karamba wakhal dagino amadi kari pendaba leibadagino Paukhum khunai gi thabak tawba adumak pamna horaki system asi fatre haina mapana khakta leptuna lawbana yaraktaba manungda sangduna semdorakpagi mathau tari haina khali retired tawraba madi pension fanglaba matungna board lepna rakhibagi satnabi asi semdo hobana sumgani maramdi retired tawba haibasi potharo haibani Potharagadaba matamda miyamgi thabak tawgani haina songthurakliba adubudi yamna phai adubo mating thokna thabak tawba haibadudi ngamgani thajade thabak lawba matamda akaknaba sahi thamliba sida adumak aikoi punamakna khangminaba yai naha oiringaida hena tawningliba thabak sing miyamgi damak mapung phana tawba ngamgani madugi damak haujik sapsaba matamni haibagi wakhalonda politics asida changlakibani hainasu phongdokhidu miyam asumna tentakna mayamna thamjaramge Atopa pawamana laingakta puloibiyu haikre ngarang amasung asigi lonaba ahingi nungge matung pung baroga minute yankhaiga teret salakpada Little Flower School hangliba COVID high dependence unit ki medicine sans frontier MSF laikhidraba COVID patient elangba maino sai marfu thawal hawkha mamang laikai gi haksang maki masanupagi mekedigi lengaki authority na mathau mangam pangthok pinaba haijarakre hairien spali atopa pawamana sahi samri suraba langol ningthaugi khongnang tek tharakhre ngasi numiyungba matung pung baroga minute nifuga mangarom tarakpada langol ningthaugi laikonda sahi samri hena hawraklaba khongnang pambi khanghaudana tu tharakhiba galorena thaudo asigi matangda hayeng laikon asida laigi thorom laithau pangthoklagani sohaidi atopa paw kharana mo government gi asoiba thaushildagi home isolation tawbana sibana ba hengat hale Manipur COVID-19 gi anisba web asina naba man sianbagi masingka hena wangkhalangdi ba si lenga asina thausil soina home isolation tahonbadagini wafam asi Congress ki maruaiba lusingba ma oiriba MLA K Ranjitna
Suganu A.C. COVID vaccine kapa yaraba mipung kudimak hidak kapthoknabagidamak mahangna paikhalakpa thaurang ama oina thasigi taraganithoi phawa sathagadaba vaccine kapaga mari lainana ngasi nungu Sairel High School la Kaksingi Deputy Commissioner di Gangmai District Immunization Officer Dr. Keso yauna lakiba khongsat amada phongdokhibani hainasu makhatana phongdorakli atopa pawamana legal notice pikre Ngana High Court of Manipur ki Justice Ahantem Bimol na writ petition civil number 448 of 2021 gi matangda pikhiba interim order aduga mari lainana masigi compliance kidamak Manipur government ki Consumers Affairs Food and Public Distribution CAFNPD ki Commissioner Director amasum Imphal East District ki Deputy Commissioner da legal notice pikre hari legal notice asi case asigi petitioner singi maikeda lep khiba kaisamtong moirang ningthau lerektagi council Ajoy Pebam gi maikedi gi official sing asida ngasi pikhibani so hairi marak thana state ki wang la thopa paw khra hapsage Lok Sabha truck tasinbada personnel ahum sire yum sakesa numita Sikkim gi East District leiba Aruba Lok Sabha amada army gi truck ama khanghauduna lambi dagi sitlaga tasin khibada maduda tongba jawan ahum sikre amasum personnel ahum amana aso apanangkre army gi truck adu Sikkim gi capital Gangtok ka India China border manakta leiba Natulaga samnahaliba New Jawaharlal Nehru road ta lakpada thaudo du thokibani accident aduda truck adugi driver amasum atai lanmi ani thaudok thokpamda khudakta sikhi army BRO amasum mafam adugi miyoi singna khudong sadraba nongsingi phibam marakta sathok chasina khudong sadaba mafam aduda sangsinduna accident aduda hinghoba miyoi sing kanbagi thabak sathaki suhaidi CLPU yadabagi masana mapa hatkre CLPU yadabagi dama Uttar Pradesh ki Bolanda Sardat Nupa amana say yankhai mga suraba mahaki mapabu utup nakalaga hatkre masana pi la yengnaba mapada CLPU haibada yeraktabadagi masana mapabu hatkibani mapa hatpagi accused oiraba masana pada hausik luat kre haidi report kharagi matungina CL gi matangda yenabadu sathira ki amasu masagi sai kunthraga mithai suraba kamlana maki mapa Prakash pu utup amana kanki Prakash ki makok phibam thina sokhi mahak Lakhabati dalaiba community health center amada pukhatki community CIC aduna mako district hospital refer tawki ma yum sakaisa numita treatment satharingai manungda laikhidabani so hairi atopa pawamana minister resign tawge haikre Bihar gi social welfare minister Madan Sahanina department asigi principal secretary Atul Prasad Maral kya sibugalone nama minister phamdagi resign tawrabasu yai haikre Minister Sahanina phongdorakhibada Atul Prasadna haukiba sahi mari romasi principal secretary gi phampai duna lagli toigumungsung ma ki thabak thawong kayana department asigi mami samankre transfer posting singi matangda aihakna piba suggestion sing laukhide department asida mahakna thabak tawrakhibada laikhiba excitement sing explain tawduna khangangadabani department asi bureaucrat singna salaire hauzik engona pham thadokpanatana atai atopa option leiti haina minister na phongdokhi atopa pawamana Nagaland gi legislature ama laikhidre Nagaland Legislative Assembly gi sitting member Tosing Wungtung ngasi anaba amana laikhidre mana laikhidabada masagi sai yanghai ke taruk sukre Nagaland Government Information and Public Relations ACERT Village Guard ki advisor Tosing Wungtung New Delhi da laikhidre mana laikhidaba asikidama state government na nungaitaba phongdorakli loinana laikhidrabagi haksang ado hayeng ayuk pung nipan tabada Dimapur gi Purana Bazar da laiba ma ki mayumda state ki thakta lairon changani hairi hainis phongdorakli losilakpona tentakna Manipur gi paw hapsaram gi report pikhalaknaba commission na khangankhre Kaksing district ta laiba mi ani na makhoi ge phangpham thopa seng pibidre haina Manipur Human Right Commission da tharakhiba wakat amaga mari leinana ngasi commission na mari leinaba authority da sayol ahum gi manungda report pikhalaknaba khangankhre Naurem Purnima amasum Naurem Brojen kauba mi ani na commission asida tharakhiba wakat amagi matungina NAPSA National Food Security Act amasum PMGKAY gi Pradhan Mantri Garib Kalyan Yojana gi makhada phangpham thokpa seng phangdre masigi matangda DC Kaksing da ayiba sirol ani pisinkhre adabu ngasi phawb kari guma thaba amata lokhalakpa leitre so hairi
Commissioner wakat adu kupna tarba matungna wakat asigi respondent oidiba Commissioner Consumers Affairs Food and Public Distribution amasum Deputy Commissioner Kaksing na masigi matangda yengsilaba matung sayol ahumgi manungda madugi report pikhalangnaba makhoida khangan khi hainasu pausna makhatana phongdoragli dugu ma'am hojiko inadi matang asa lusinjarage duga pathoksa gibdu sohibalan ki biors ma'am nga pigani anabu ipau leragadi update pijarage ngamina si hainasu tamjage. Thank you.